Maharashtra ki waina COVID ki laina laichat leitaba khungang singda lupa lak yankai phawbagi reward piragani haina lauthokre. Ration card paidaba mata napsa gi seng phangloi PMJ KAY ge May amasung June gi seng phangane. Ahal wairaba COVID patient singge tongan ba layang phamamade layang malge wakat pham thambiyo MSU. Government ki vaccine policy ki matangda Supreme Court na akan ba order tawkhre. Miyoi listing ahum lom khunda ba karang dadi positive oiba ama phawba leitre. Fair price shop ama hangdok piduna tangai fadaba polam sing panghallo. RIMS amasung Jenims ke maikay dage High Court of Manipur da oxygen ki award pa lady haidaklay. Black fungus case amasu thengnare. Moregi SBI office mai chakre paisa thampham strong room de mai chakpada yahodre. RIMS ta ICU gi yauna COVID patient singge phamung masing hengar hankhre. Pau masata na pizari Maharashtra gi waina COVID ki laina laisat leitaba khungang singda lupa lak yankai phawbagi reward piragani haina lauthokre. India gi tanatana malem ge history da han boina Maharashtra da COVID-19 gi laina laichat leitaba khungang singda khanghatlaga lupa lak yankai ge case reward piragani haina state ki chief minister Uddhav Thackeray na lauthokre haina agency gi pauna phongdok le. State ki khungang gi lamdam singda novel coronavirus haina sukhangna ba laina laichat asi paksan ba mawongda sandorokpa yabagi akiba leiduna hairiba khulsing asida makhata na sandoroktana ba State ki waina COVID free village haina khangnaba program ama hawdokpa launch tawbagi thoramda lauthokibani haina agency gi paw aduda palle my village corona free haiba theme gi makhada launch tawkiba program aduga mari leinana wangang bada chief minister na COVID leitaba khungang khandoktuna sangdamnabagi program ama sarkar na sem saba loisilakpaga loinana khwaidagi hena free oiba COVID leitaba khungang gi waina lupa lak yankai fawbagi ahanba sel gi mana piragani haina phongdokhe makhata na ni suba position taba khungangda lupa lak kun manga amade ahum suba position holder khulgi waina lupa lak tara manga gi reward khusinaragane masida sunatana revenue division khudingi COVID management ki thabak phajana paikhatpa village panchayat ahum khangatlaga sel gi mana pinaba thorang loire haina thoram aduda chief minister na miyam da khangan khi hairi state ki rural development ki thoram puba minister Hasan Musharraf na thadorok pacherola mana hairi state asigi waina revenue division taruk leibanina Revenue Division khudingi khungang ahum paraga apunbagi waina khungang taraga nipanda mana piba darkar oire selgi mana pibada state exchequer dage lupa crore manga lak nifu chading chatkani haina cherol aduna phongdok le changdamna bata khwaidagi makok thongba position holder khulda pungning thogat poina ahenba senpham kharasu pina ba thorang tawre changdamna bada saruk yariba khulsing tongan ba criteria kunda yumpham oiraga aphaphata khangat kane ngarang su chief minister Udhapna Solapur district ke Ghatne village ke khwaidagi naha oiba Sarpanch Ruturas Desmukh chahi kungamathoi amasung mahake task force team bu COVID tagi ngakthungnaba thabak yamna paikhatpagi thagatpa phongkhre haina cherol aduna makhatare ration card paidaba amata napsagi cheng phangloi PMJ KAY ge May amasung June gi cheng phangane Manipur lenga ki KNP digi director Ranjan Numna na thadorokpa cherol amada fair price shop agent sing amade Mia marakta napsa amade PMJ KAY ge seng suna phangi phangde haina yenabagi paukaya department na phangbagi matungin na miyam da National Food Security Eki makhada cheng phanghaliba sige akupa warol khangalagle National Food Security Eki makhada Manipur gi oina cheng quintal lak amaga lising taruk chamaga taruk dasmik mari manga phange napsa gi makhada beneficiary lak tara nipan lising hompuga chamaga yankhai mapan lay masida AAY card holder na lising hompuni thoi chatruka hompu taret ne AAY ge beneficiary masing na lak tratruka lising marfu humdoi chamari ga hompu ne AAY gi oina yumkok amada tha amada cheng kg kuntra ga manga aduga PHS beneficiary gi oina mikok amamamda cheng kg manga tha amagi kg amada lupa ahum gi changda phangalle tha gi oina phangba cheng ase ration card holder na fair price shop agent singdagi lawgadabane Hauzik leribas ki masigi guideline ki matungin na valid ration card paidaba miyoi amata napsagi cheng phangbagi ayaba leite amaromda PMJ KAY asina Government of India na COVID ki mateng oina na ba akhanaba lauthokpa scheme amane masigi makhada matam pumnamakta cheng phanghangani haiba leite adubu May amasung June thagi oina COVID ki second wave ki miyamna awaba mayoknari ba sigi yenglaga Manipur gi cheng quintal tha amada lising mawdra humdoi taret dasmik mapan manga PMJ KAY phase 3 gi waina phangle seng asi napsagi beneficiary singdasu hana food security eki makhada piriba cheng adugi mathakta phanggadabane
नापसाना पीरिबा चेंगा PMJKAY गा पुनसिनरगा नत्रगा कथोक कक्सिन तौरगा पियु हाइबा लेंगा की ऑर्डर लेते अदुम ओइनमक PMJKAY गी ओइना AAY हाउस होल्ड गी ओइबा तोखाइबा चेंगी एलोकेशन थोकबा लेते चेंगी साक्थुंग असे बेनिफिशियरी सिंगी मसिंगदा येंगलगा पीबने केप NPD गे DSO अमदे सिविल सप्लाई इंस्पेक्टर सिंगना मागी मागी एरिया दा चेंगी चाक्थुंग असे बेनिफिशियरी सिंगदा सांग सुना फंगलिब्रा हाइबदु येंगसिनबगी थबक चथरी हाइना फोंदोरकले अहल ओइरबा कोविड पेशेंट सिंगी तोंगानबा लायंगफम अमदे लायंगमलगी वाकटपम थंबियु एमसु COVID-19 की अनिसुवा वेब तगे ngaktoknaba laingakna lakholagliba thaurangi manung channa ahal oiraba covid patient singi tongan ba layang pham amade lanai layang sangi layang malgi wakat pham thambi yu haina all manipur student union emsuna lainga ki pungning chingsilakle karnajet police custody remand pi khre tongan ba thokdok wathok kayada chenabadagi manipur thadok tuna chen khraga matam sangna lot uraba tungda delhi dagi farakhiba kanguzam karnajet apokbugi ming kanguzam ibotombe ngasi chief judicial magistrate Imphal East ki court puthok tungda numit taret ni police custody remand pi khre mahakumja 2016 da porompat PS na lakhot khiba FIR number 25 close 1 of 2016 asiga mari leinana ngasi court asida puthok pane government ki vaccine policy ki matang da supreme court na akan ba order tau khre supreme court na akan ba wahai da iba order amada sahi tara ka nipan dage nifuga mari ki kanglu ki miyoi singi damak sen puthokanduna vaccination tawbagi center ki policy adu ona taina bawakhaloni amasung maram chade haikre supreme court ki order adu da maru oiba achouba wafam manga yaure court na executive warrant singdagi lapthokna leigadabani haina center na haire madugi matang da leibak asige khwaidagi makok thongba wayel sang asina executive policy ge maram dagi citizen singe constitutional rights thugairaba matamda court singna marul thokdaba oina tumina yengduna leiba sing oigadabani haibase अखोई की कॉन्स्टिट्यूशन दा हाई दे हाई खे वैक्सीन सिंग लैनबगी दमक यूनियन बजेट हापखिबा लुपा करोड़ लिसिंग कुंथ्रा मंगा की सेंफम अदु हौजिक फावदा करमना सिजनखरबगी हाइबदु सेंगदोकनबा गवर्नमेंट कोर्ट अदुना हंखे मदुगा लोइनना सेंफम अदु सही तरागा निपांदगी निफुगा मरी की कांगलुपता लैबा मियोई सिंग वैक्सीनेट तौनबगी दमक सिजनबा यारोइदबगी मरम करिगिनो हंखे कोवैक्सीन कोविशील्ड अमसुंग स्पुतनिक बे वैक्सीन पुमनमक्सिगी लैखिबगी हौजिक फावगी वारोल अदुगी मतंगदा मपुंग फाबा data पीदुना मरिक चुम्बा एफिडेविट अमा थागलकनबसु सेंटर द खंगनखे सुप्रीम कोर्ट ना प्रोक्योरमेंट ऑर्डर पुमनमके तारिक सिंग ऑर्डर तौखिबा डोज मसिंग मधु पिरकपा याबगी नुमितसु खंगलकना बहाइखे इंडिया दा फंगलिबा वैक्सीन सिंगी ममल सिंगा मखोइगी इंटरनेशनल गी ममल सिंगागी खेनबा उटपा वारोल अमसुंग गवर्नमेंट ना थागलकदबनी हाइना सुप्रीम कोर्ट ना खंगनखे ख्वाइदगी मकोक थोंगबा वायल संगसिना सेंट्रल गवर्नमेंट पु डिसेंबर 19 माथोइ फावबदा फंगबा याबा वैक्सीन सिंगे रोड मैप अमा थमनबसु खंगनखे मियोइ लिसिंग अहुम लोम खुंदाबा करांगदे पॉजिटिव ओइबा अमा फावबा लैत्रे फेयर प्राइस शॉप अमा हांगदोकपिदुना तंगाई फदबा पोलम सिंग फंगहल्लो मणिपुर याउना लैबाक असिदा कोविड-19 की अनिसुबा वेब लाक्तुना लैकाई लैकाईदा पॉजिटिव ओइबा मियोइ यारोक्त्रबा मतमसिदा मियोइ लिसिंग अहुम खरा हेना खुंदाबा बिष्णुपुर डिस्ट्रिक्ट के करांग इथतदे ngasi फावबा मियोइ अमता पॉजिटिव ओइबसु याउद्रे पॉजिटिव ओइदुना सीबसु लैत्रे अदुम ओइनमा कोविड-19 की लाइचत असे लाक्सिननबा मणिपुर लेंगांगना कर्फ्यू थमजिनबा अमसुंग मखल मखा कयागी अथिंगबा थमखिबा मरमना करांग इथत के मियामसु अवाबा सैथेंगदे अदुमक फंगले दुकान सिंग थोंगलोनखिबा होलसेल दुकान सिंगदा पोट लैबा चतखिदबना मरम ओइरदुना नुमित खुदिंगे तंगाई फदना चंगबा पोलम सैरम सिंग इथत मसा असिदा फंगबा ngamde अवाबा सि कोखनबगीदमक तंगाई फदना लेंगांगना फेयर प्राइस शॉप अमतंग हांगदोकपिबा पामी हाइना पांथोइबे खोयोल स्टैंडर्ड एसोसिएशन की प्रेसिडेंट निंगथौजम रंजित कुमार न पाउसी असिदा फोंदोरखे थांगा हाउरंग चिंग करांग मोटर बोर्ड पार्किंग द एसोसिएशन असिगे जनरल सेक्रेटरी निंगथौजम अकाबा फाइनेंस सेक्रेटरी निंगथौजम रामानंदा असिस्टेंट फाइनेंस सेक्रेटरी रोशन का पाउसी असिगा उनदुना वारी सानबदा मखोइना हाइखे कोविड की अहानबा वेबता करांग इथत्ता मियोइ तरागा माथोइरम पॉजिटिव ओइखे मदु मफम मदुदा मखोइना हाइजबा वाफम अमा फाउबा ताबीदना चंगलखिबा लोकताक डेवलपमेंट अथॉरिटी गे स्कावेटर गे ड्राइवर अमदगे संदोकलंबने महाका पुलंबा खुंजा सिंह पॉजिटिव ओइखिबदुना मरम ओइरगा हंदा कोविड-19 की लाइचत असिददे करांग इथत्ता मितोप अमता चंगनद्रे तंगाई फदना खुंजा सिंगना करांगदगे वांगमलाना चटपा तारगसु चलिबा मियोइ सिंग अदु अमुक हन्ना हलकपदा तंगाई फदना क्वारंटाइन तहल्ले अतोपा लैकाइगी मी अमतगा समनहंदे मखोइसु फेस मास्क निंगथिना उपा अमदे हैंड सैनिटाइजर न सिंगबा सिजनरगा
sathok khotokpana maram oiraga tamthiraba laichat ase ngasi phaubugi oinade karangda pusilakpa leite laina laichat asi changhandanaba honaba yaba thabak singi manungda yumkok chamri ga yankhai rom leiba miyoi lising ahum lom khundaba khulasida miyoi chahum lomge covid-19 gi vaccine kapthokre makha tana vaccine kapthoknabagi thorang tawri hainasu makhoina phongdorakhe covid ki ani subo web asina khungang asida thengnari ba khudong sadaba kayagi matangda thomi sing aduna hai mafam asida miyoi khara khaktamak lainga ke thabak tawwe miyoi ayambade nga fabana sinpham oibane adubu laibak thibadi lainga ki amasung khulgi athingba kayana maram oiraduna nga laibasu lakhidre nga yonpham leitabadagi awaba mayoknari ba awabasi kharadang oirabasu kohannaba laingak na nga yolhanabagi thausil amatang sembiragadi nungaigani haujiki matamasida khanghaudana nong nungsit yamna toina tauba maramna karangdagi atopa mafamda chatuna nongmagi sangdraba yadraba polamsing lainanabagi ising lambisu thingba amade covid laisat ki athingbana maram oiraga kaithel achobada chatlaga potchai leibada khudong sadaba kaya marum thengnare maram aduna laingakna karang miyamgi yengbiraga nongmagi changdaba yadraba polamsing khaktagi oiba fair price shop ama yamna thuna thangda haurang chingda hangbiragade tangai fadaba polam phangdabagi awaba mayoknaribase kokhanba ngamgane isingna pungkoi koisinba ithat oiragasu mafam asida afaba thaknaba ising phangdabagi awaba mayoknare turel kayagi itinpham oiba maramna hugi mayak chenba ising yaurakpa mamang thakta thengnakibana loktak pat ki ising khunja singna thakpa pamna de khunja singgini haiduna ithat asida kumja 2006 ta water supply scheme ama laingakna hangdoklamme adubu matam khak ising piramlaga adum thabak lepkhre haukiba chahi taraga manga ase water supply scheme amatadagi miyamda ising phanganbagi thawrang leikhidre hairi makhoina makhatana haikhe covid-19 gi ani subo web ke miyamna yamna khudong chana draba matam asida karangda pungkun mari chupna mathau tawgadaba primary health center ase awatpana pik thankhre doctor amasung nursing numidang yareknaba sakhiba quarter loisinbidabana ayuk nungthel numidangda sapsana mathau tawba ngamdre covid-19 gi tamthiraba matam asida athu akai gi oina sizinanaba oxygen cylinder khara thambinaba mari leinaba authority na mijeng changhanningi masigi su mathakta primary health center ama oibage leigadaba khusu khulai sing leite haukiba chahida khusu khulai watpana maram oiraduna miron binupi ama mafam sida angang unaba ngamdabadagi atopa khudong sagadaba hospital da punanaba hotnavada motorboat mathakta angang unabagi thogdok leikhrebane masida sunatana nonglei nungsit tawba matamda hospital yauba ngamdabadagi tongan ba thogdok kayasu leikhre awat apasing asi chief minister n biren amade mari lainaba health department na mijeng changbiduna karangi miyambu khuyatu sitna hingba ngamhanbinaba appeal su tawrakhe rims amasung jenims ki maikaidagi high court of manipur da oxygen gi awat pa leiri hairakle covid-19 pandemic ki second wave na pirakpa khudong sadaba sing mayoknanabagi damak manipur lenga ki maikaidagi state asida oxygen supply amasung medical facilities singi thabak sing hengalhanabagi damak tongan ba thawrang sing paikhatlagasu pandemic asi lanthengnabagi thabakta isu kharade haujik phawbada solve tawdana leiri haibaga loinana regional institute of medical sciences rims amasung jawaharlal nehru institute of medical sciences jenims ki maikaidagi high court of manipur da pikhalakiba reply affidavit singda haujik phawbada layeng sang ani sida oxygen gi awat pa leiri amasung haujik leiri ba phibam asina admit tawrakpa covid patient singna mathau tarakpada piba ngambagi phibamda leitri haina phongdorokhibadagi high court ki maikaidagi hiramasigi matangda khudakta mijeng changadabani haikre wafam asi high court of manipur da uripokta khelambam leikaidagi naresh maimom ko bamyo yamana file tawrakhiba public interest litigation PIL number 26 of 2021 ge ngasi makhatana sathakiba hearing gi matungina pikiba court asigi order da phongdokhibane PIL asigi petitioner asina court ta prayer tawrakhiba wafam singi manungda manipur gi covid-19 patient singi damak matik chana oxygen thambaga loinana hospital singda oxygen supply tawbagi thabak sarak sihan biganu thawrang asiga loinana manipur gi hospital pumnamakta incentive care unit ICU ge phamung marang kaina lahenbiu amasung ahenba oxygen plant sing lingkhatpiu haibana chingba haijarakibani black fungus case amasu thengnare imphal gi raj medicity da masagi chahi 38 surabe nupi ama black fungus na nabadagi laikanari haire official oiba pauge likhun singna phongdorokpagi matungin na raj medicity da treatment tawduna leibe covid positive ke history leibe imphal nambol kabwak singdagi nupi adu ngasi black fungus mucormycosis ni haina confirm tawba ngamkhre haire ngarang su rims ta masagi chahi nifuga manga suraba covid patient amaga siza hospital da masagi chahi
nifuga taruk suraba covid patient amaga Manipur da hanboina black fungus nari haina confirm tawkhibani makhoi animak Imphal West dagini amade sizagi patient adude non covid ni amade ngarang leikhidrabani Ras Medicity da thengnakiba asi tharaga official oiba report da Manipur da black fungus ki case ahum sure haire Morege SBI office mai chakre paisa thampham strong room de mai chakpada yahodre ngasi ayok pung 3:30 rom tabada More ward number 6 da leiba State Bank of India More branch ki office mai chakba horam le mai chakle pau hek tabaga fire brigade matam chana lakpadagi chauna amangata thoklam gadabadagi kanba ngamkhre mai adu matau karamna chakpano haiba khangba ngamdre adumakpu electric ki short circuit tagi haurakpo oigani haina thajanare mai chakpa duda SBI More branch ki manager ki kage computer furniture table amasung che changkayasu mai chakpa duda yaukre loinana staff singi computer room fan amade atai polam kayasu mai na tumna chakre mai chakpa aduda paisa thampham strong room de mai chakpa aduda yahodre haire haujik phawbagi oina mai chakpa aduda lupa lakh kayage mal changsing yaukhrabagi haiba chapchana khangba ngamdre mai chakhiba mafam aduda SBI official sing laktuna thijinba haukhre mai chakhiba mafam aduda Tengnopal police ki additional SP ops M Amit na chingba kangbu amade More police ki team ama laktuna thijinba haukhre Rimsta ICU ki yauna covid patient singgi phamung masing hengar hankhre North East India ge state singi manungda khwaidagi chauba medical institute amasu oiriba Government of India ge Ministry of Health and Family Welfare na chalairiba Regional Institute of Medical Sciences RIMSTA COVID-19 patient singi phamung masing amasung layeng sang asige Intensive Care Unit ICU gi phamung masing hengat halle haiduna Director Professor A Santana lauthokre wafam ase ngasi director na layeng sang asige second floor da leiba neuro ge ICU manakta layeng sang asige staff singi anauba canteen ama hangdokpagi thoramda phongdokibane thoram asida Director Professor A Santana makhatana hai RIMS ki hanadagi leirakliba COVID-19 patient singi phamung masing 194 dage haujek chaniga kunmari da hengat halle aduga covid patient singi damak ICU ge bed 12 khak leiramba dusu nifu da hengat hanbaga loinana phamung 10 de NICU ge ni haire masigi mathakta gaini ward ta covid positive oidabi naupuri binupi singi damakta phamung 13 su reserve tawduna thamle haike aduga dialysis patient singi damakta su tongan ba ICU ge bed thamle haike